ꯃꯥꯡꯉꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯃꯈꯛ ꯂꯥꯛꯄꯗꯨꯅ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯗꯨꯒꯤ ꯂꯧꯖꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯅ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯃꯁꯤ ꯀꯧꯗ꯭ꯔꯤꯉꯩꯗ ꯑꯩ ꯇꯦꯟꯇꯛꯅ ꯑꯩ ꯉꯔꯥꯡ ꯁꯨꯝ ꯊꯣꯡꯖꯤꯟꯗ ꯌꯥꯝꯅ ꯄꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯍꯧꯔꯀꯥꯟꯗ ꯉꯁꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯔꯤꯕ 2 days ꯑꯦꯀꯥꯗꯦꯃꯤꯛ ꯗꯤꯁꯀꯣꯔꯁ ꯑꯣꯟ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯅ ꯑꯗꯨꯝꯕ ꯃꯤꯡꯊꯣꯟꯖꯕ ꯑꯩꯈꯣꯏꯒꯤ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯂꯣꯏꯁꯤꯟꯖꯒꯗꯕꯅꯤ꯫ ꯑꯗꯣ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯔꯤꯁꯣꯔꯁ ꯄꯥꯔꯁꯟꯁꯤꯡ ꯃꯌꯥꯝ ꯑꯃꯅ ꯉꯔꯥꯡꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯊꯝꯕꯤꯔꯤꯕ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕꯁꯤꯗ ꯊꯝꯃꯤꯕ ꯑꯣꯖꯥꯁꯤꯡꯅ ꯄꯤꯔꯛꯄ ꯁꯖꯦꯁꯟ ꯑꯥꯏꯗꯤꯌꯥꯁꯤꯡ ꯃꯈꯣꯏꯒꯤ ꯐꯤꯗꯕꯦꯛꯁꯤꯡ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯋꯥꯔꯦꯞ ꯑꯃ ꯗꯤꯁꯀꯣꯔꯁ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯂꯧꯖꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯧꯒꯗꯧꯔꯤꯕ ꯋꯥꯔꯦꯞ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥꯁꯤꯡꯒꯤ ꯁꯖꯦꯁꯟ ꯑꯥꯏꯗꯤꯌꯥꯗꯨ ꯂꯧꯅꯅꯕꯒꯤ ꯗꯤꯁꯀꯣꯔꯁ ꯑꯁꯤ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯣꯔꯁ ꯑꯁꯤ ꯍꯦꯛ ꯂꯣꯏꯁꯤꯜꯂꯛꯄ ꯄꯨꯡꯖꯥꯗꯨꯗ ꯋꯥꯔꯦꯞ ꯂꯧꯖꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯅꯅꯕ KSN ꯍꯣꯠꯅꯖꯒꯅꯤ꯫